ꯁꯤ ꯄꯣꯠꯁꯤ ꯊꯥꯡꯈ꯭ꯔꯁꯤ 이거 Hello guys, मैमबू अमुक न तराम नोक्सरी आइगे नव वीडियो सिदा मैम ngasi वीडियो सिदि कई वीडियो न हाइगारा कोई चक्सानाबगी वीडियो नि अदुना मैम चक्सानाबसि मैम पुन्ने यंगमिनसे कोई चक्सानाबसे कोई बदर सुशील ने अदुगा बदर कैस्पर गा कोई चाकौबगी कोई वीडियो ओइदेने मैम ngasi वीडियो सिदि अदुना मैम ngasi चक्सानागदरिबा कोई आइदि युमसे कोई विद्यासागर कोई युमदने अदुना कोई हौजिक सामरोय कक्पा हौजेको अदुना सामरोय से काटीना कक्सरे काटीना कुथिले अदुना अदुगा मनागुम सिदि काटीना कपु यादबना मरम ओइरगा खुनोइना हेक्सरे अदुगा गुगी साजि योक्सिनजरे साजे अखोगी सन्ने सन्जे अखोई बदर सुशीलगा बदर केस्परगना अखोगी सन नोइना चानिंगी हाइबना मरम ओइरगा कोई सन नोइ लौजरे सन कपिरिबा अनिसिना अखोगी विद्यासागरगा अदगी गोविंदगने अदुना सन कक्पसि मबानीना खरा हेना मबानी नोइना कक्सरे अदुना मैम यंगबिबे यानी सिदा कक्तिबा खुकक्लाकासि ताबक आइरगा अदगी कक्सरी मैम हुजिक सन सन्ना आउरनी सिदा अखोई हिटलर रोय खुदलोनरगा येंगा लाइरे पुनसिबा लाइरे गोविन लाइरे अदगी विद्यासागर लाइरे नमीबसिना आई लाइरे अदगी मतुंगदा अखोई चेंग असि हुजिक चामबा हौजरेको चेंग चामबिरिबसिना अखोई नंदराजने अदगी चेंग चामबा लोर मतुंगदा अमु हापचिनजरे अदगी चेंग से अमुगसु चामे अखोई अहुम मरी थोंना कोनसि तौरेको चेंग जी खरा यामना मरम ओइरगा अखोई कोन अमददा चंदबगी अदा महि चिथोकपिरे अदुगा हापचिनलसे हापचिनजरे खोचिनजरे अदुगा साजिसदे लैरे अयाम सेम लोजिले विद्यासागर दे हवला चक्रे अदुना साजि इसिंग साबना फजना चामबिरे अदुगा पुसिललसि इमुंगदा फजना अदुगा फजना कुप्पा थंबिरसि अदा सोमदा मो लैरे अखोइगी मरोय पपांग फदिगोम अदगी सिदना सामरोय मपानगा सामरोय मनागा मरक थत्पो ओइना मैम दा सिनेमैटिक शॉट अमतंग येंगनजरके मैम मियंग तामिनसि Hello guys, ma'am. Welcome back to my new video. Ma'am ngasi di sa ising una virabo ma'am bu kamay lembi ge punchi du nungai rim dro. Ai mai kai degi ma'am nungai fana lai bi wana bor pijari. Ai si video clip ma za se ma'am full support PPO aduga loiba fogdang meng tamin si. Aduga si dalai imung da mu sangjare nanai. Aduna si dalai ko khoi mana ba punchi ba Nandras Govin Hiller. Aduga som dalai ko Emerson Mr. Hero. अदगी सिदा लेरे विद्यासागर मोयुम दनी को चाना जइसे अनना सिदा मो लेरे कोई फमजरे कोई तिलौ जनम सोयरंगाई दमक्ता अदना तिलौ जनम जे कोई हौजि सेमबा हौजरे विद्यासागर ना कोई तिलौ जे पाजना पाना सोयदरी अदगा कोइना चनम खोकपा लोयरगा कोई सुनबा सुंगुन हापजरे अदगा विद्यासागर ना पाइगरे अदगा पोटसि सु हौजरे चुरोक ada mana pajana sudah le aduga mapon tana sure ha matung na mo hojigi chanam je mana pajana nan thale aduga kor thare korchi aduga mana pukham maji da sha long hap jara ni usmai na dagi amoka akogi sing amok sujare मैम kanai kotha jaba Ukam da hapsaba. Singzi kayamna hapsi. Aduga matang da samaroy mo surisi मैम akoi samaroy mo surisi samaroy ngasai mapan heksagi bito koina pajana samto aba matung da akoi sungun hapsare aduga pajana samaroy sujare. Apon dana sure haba matung da pukham machi da hapirashi. अरे अमोको जो हापी रची सामर यामी में शाजे हाउ दोइने अदना
ꯑꯃꯒꯁꯨ ꯈꯤꯇꯪ ꯂꯦꯝꯍꯧꯔꯤ ꯍꯥꯞꯄꯤꯔꯁꯤ ꯍꯥꯞꯄꯤꯔꯁꯤ ꯁꯥ ꯃꯔꯣꯏ ꯌꯥꯝꯃꯤꯉꯩ ꯁꯥ ꯍꯥꯎꯗꯣꯏꯅꯦ ꯁꯤꯗ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯁꯨꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤꯗ ꯋꯥꯠꯂꯤ ꯑꯗꯨ ꯈꯥꯃꯦꯟ ꯑꯁꯤꯟꯁꯤ ꯐꯖꯅ ꯁꯣꯏꯕꯤꯔꯁꯤ ꯑꯗꯨꯒ ꯄꯨꯈꯝ ꯃꯆꯤꯗ ꯅꯥꯟꯅ ꯍꯥꯞꯄꯤꯔꯁꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤꯁꯨ ꯑꯗꯨꯅ ꯍꯥꯞꯄꯤꯔꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤꯕꯨ ꯑꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯅ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏ ꯆꯅꯝ ꯇꯤꯜꯍꯧ ꯑꯁꯨꯕ ꯂꯣꯏꯔꯕ ꯄꯣꯠꯁꯤꯡꯁꯦ ꯃꯌꯥꯝ ꯁꯤ ꯃꯇꯥꯡꯁꯤꯅ ꯑꯩꯅ ꯄꯨꯟꯁꯤꯕꯗ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯐꯥꯒꯤ ꯇꯧꯕꯒꯤ ꯃꯇꯥꯡ ꯑꯃꯅꯤ ꯄꯨꯟꯁꯤꯕꯗ ꯑꯩꯅ ꯀꯂꯛ ꯇꯧꯕꯒꯤ ꯃꯇꯥꯡ ꯑꯃꯅꯤ ꯑꯗꯣ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨ ꯁꯤꯗ ꯇꯧꯔꯤꯁꯤ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨ ꯒꯦꯝ ꯁꯥꯟꯅꯔꯒ ꯂꯩꯅꯦꯕ ꯆꯥꯛ ꯆꯥꯅꯁꯤ ꯍꯥꯏꯔꯒ ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯅꯣꯡꯉꯥꯟꯂꯩ ꯅꯨꯃꯤꯠ ꯇꯥꯕꯣ ꯒꯦꯝ ꯑꯗꯨ ꯇꯧ ꯂꯩꯅꯦ ꯇꯨꯁꯤꯅ ꯅꯝꯕꯔ ꯋꯥꯟ ꯃꯀꯣꯛꯅꯤ ꯇꯨ ꯇꯧꯔꯤꯁꯤ ꯇꯧꯔꯤꯁꯤ Yo man, ꯃꯣꯏ yo ꯁꯤꯗ yo. ꯃꯤꯁꯇꯔ ꯍꯦꯔꯣ ꯑꯩꯈꯣꯏ ꯏꯃꯥꯔꯁꯟ ꯃꯤꯁꯇꯔ ꯄꯣꯡꯕ Who is this? ꯃꯁꯤ ꯌꯥꯝꯅ ꯑꯗꯨꯏ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯕꯤꯗ꯭ꯌꯥꯁꯥꯒꯔ ꯃꯣꯏꯗꯅꯤ ꯆꯥꯛ ꯆꯥꯅꯖꯩꯁꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦ ꯍꯤꯇꯂꯔ ꯋꯥꯠ ꯏꯁ ꯌꯣꯔ ꯅꯦꯝ What your name? ꯑꯣꯀꯦ ꯑꯥꯏ ꯑꯟꯗꯔꯁꯇꯦꯟ ꯑꯩꯈꯣꯏ ꯏꯪꯂꯤꯁ ꯂꯣꯟ ꯊꯠꯅꯕꯒꯤ ꯃꯇꯥꯡꯅꯤ ꯑꯗꯨꯗ ꯃꯌꯥꯝ ꯊꯥꯔꯒ ꯑꯩꯈꯣꯏ ꯐꯃꯨꯡꯗ ꯂꯩꯅꯔꯦꯀꯣ ꯃꯌꯥꯝ ꯑꯃ ꯒꯦꯝ ꯁꯥꯟꯅꯔꯒ ꯐꯣꯟ ꯇꯧꯔꯒ ꯑꯗꯨꯅ ꯁꯤ ꯃꯇꯥꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯌꯦꯡꯕꯒꯤ ꯃꯇꯥꯡꯅꯤ ꯑꯩꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯩ ꯊꯥꯒꯠꯂꯁꯤ ꯈꯥꯡ ꯊꯥꯡꯒꯠꯂꯁꯤ ꯊꯥꯎ ꯍꯩꯖꯤꯜꯂꯁꯤ ꯑꯗꯨꯒ ꯆꯅꯝ ꯇꯤꯜꯍꯧꯁꯤ ꯍꯥꯞꯆꯔꯁꯤ ꯃꯔꯨ ꯃꯔꯥꯡ ꯍꯥꯞꯆꯔꯁꯤ ꯑꯗꯨꯒ ꯁꯥ ꯍꯥꯞꯆꯔꯁꯤ ꯑꯗꯨꯒ ꯍꯦꯛꯇ ꯑꯣꯠꯈꯥꯏꯔꯒ ꯅꯩꯈꯥꯏꯔꯒ ꯊꯣꯡꯒꯥꯏꯔꯁꯤ ꯐꯖꯅ ꯑꯣꯠꯈꯥꯏꯖꯔꯦ ꯑꯗꯨꯒ ꯖꯤꯔꯥ ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯉꯁꯥꯏ ꯆꯅꯝꯒ ꯁꯤꯡꯒꯗꯣ ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯐꯖꯅ ꯖꯛ ꯇꯧꯕꯤꯔꯁꯤ ꯑꯗꯨꯒ ꯑꯣꯠꯈꯥꯏꯕꯤꯔꯁꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯥ ꯃꯔꯣꯏꯁꯤ ꯍꯥꯞꯆꯤꯟꯕꯤꯔꯁꯤ ꯑꯗꯨꯒ ꯑꯃꯨꯛ ꯅꯩꯈꯥꯏꯕꯤꯔꯁꯤ ꯑꯗꯨꯒ ꯍꯤꯡ ꯃꯔꯨ ꯃꯔꯥꯡ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕꯤꯔꯁꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯠꯈꯥꯏꯕꯤꯔꯁꯤ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤ ꯍꯥꯞꯆꯤꯟꯕꯤꯔꯁꯤ ꯑꯗꯨꯒ ꯉꯁꯥꯏ ꯁꯨꯈꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥ ꯃꯔꯣꯏꯁꯤ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕꯤꯔꯁꯤ ꯑꯗꯨꯒ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯥ ꯑꯣꯛꯁꯤ ꯍꯥꯟꯅ ꯍꯥꯞꯆꯤꯟꯕꯤꯔꯁꯤ ꯁꯟꯅ ꯀꯣꯟꯅ ꯍꯥꯞꯆꯤꯟꯖꯁꯤ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯟꯒ ꯑꯩꯈꯣꯏꯒꯤ ꯑꯣꯛꯀ ꯑꯅꯤꯁꯤ ꯍꯥꯟꯅ ꯄꯨꯟꯅ ꯊꯣꯡꯃꯤꯟꯅꯕ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯦ ꯑꯣꯛꯁꯤꯅ ꯍꯥꯟꯅ ꯇꯧꯖꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯍꯥꯞꯄꯦ ꯃꯆꯨ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯣꯠꯈꯥꯏꯖꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯉꯥꯛꯇꯪ ꯑꯣꯠꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯍꯩꯖꯤꯟꯖꯔꯦ ꯏꯁꯤꯡ ꯍꯩꯖꯤꯜꯂꯒ ꯉꯥꯛꯇꯪ ꯊꯝꯃꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯄꯥꯔꯞꯅ ꯆꯅꯝ ꯑꯁꯨꯕ ꯁꯤꯡ ꯑꯁꯨꯕ ꯑꯗꯨꯒ ꯁꯥ ꯃꯔꯣꯏ ꯑꯁꯨꯕ ꯆꯥꯏꯁꯤꯟꯕꯤꯔꯦ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯍꯤꯡ ꯃꯔꯥꯡ ꯑꯃꯨꯛ ꯆꯥꯏꯁꯤꯟꯕꯤꯔꯦ ꯑꯗꯒꯤ ꯍꯤꯡ ꯈꯤꯇꯪ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒ ꯑꯣꯠꯈꯥꯏꯖꯔꯦ ꯉꯥꯛꯇꯪ ꯑꯗꯨꯒ ꯊꯨꯝ ꯑꯃꯨꯛ ꯃꯊꯛꯁꯤꯗ ꯆꯥꯏꯁꯤꯟꯕꯤꯔꯦ ꯄꯥꯔꯞꯅ ꯑꯗꯨꯒ ꯉꯥꯛꯇꯪ ꯁꯧꯍꯟꯖꯔꯦ ꯉꯥꯛꯇꯪ ꯁꯧꯍꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯟ ꯑꯁꯤ ꯃꯊꯛꯇ ꯍꯥꯞꯆꯔꯦ ꯁꯟꯁꯦ ꯀꯤꯂꯣ 5-6 ꯈꯛꯇꯪ ꯆꯥꯖꯕꯅꯦ ꯃꯌꯥꯝ ꯑꯗꯨꯅ ꯌꯥꯝ ꯇꯣꯏꯅ ꯆꯥꯖꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯊꯛꯇ ꯐꯖꯅ ꯍꯥꯞꯆꯤꯟꯕꯤꯔꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯈꯤꯇꯪ ꯆꯥꯏꯊꯣꯛꯄꯤꯔꯁꯤ ꯑꯗꯨꯒ ꯃꯄꯥ ꯆꯥꯅ ꯊꯝꯕꯤꯔꯁꯤ ꯑꯗꯨꯒ ꯀꯣꯟ ꯑꯃꯅ ꯀꯨꯞꯁꯤꯜꯂꯒ ꯊꯝꯕꯤꯔꯁꯤ ꯑꯗꯨꯒ ꯄꯨꯡ ꯑꯃꯃꯨꯛ ꯉꯥꯏꯔꯁꯤ 1 hour later. ꯄꯨꯡ ꯑꯃ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯥꯁꯤ ꯐꯖꯅ ꯁꯧꯔꯒ ꯀꯣꯏꯕꯣꯝ ꯄꯨꯗꯨꯛ ꯀꯥꯔꯒ ꯂꯩꯕ ꯑꯗꯨ ꯑꯣꯏꯔꯝꯃꯦ ꯑꯗꯨꯒ ꯀꯥꯗ ꯑꯃꯨꯛ ꯂꯩꯖꯔꯤ ꯑꯩꯈꯣꯏ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯑꯗꯨꯅ ꯃꯌꯥꯝ ꯕꯗꯔ ꯁꯨꯁꯤꯜꯒ ꯕꯗꯔ ꯀꯦꯁꯄꯔꯒꯁꯨ ꯌꯧꯁꯤꯜꯂꯛꯈ꯭ꯔꯦ ꯑꯗꯨꯅ ꯃꯇꯨꯝꯁꯨ ꯌꯧꯁꯤꯜꯂꯛꯑꯦ ꯒꯦꯝ ꯁꯥꯟꯅꯔꯒ ꯐꯝꯃꯒ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯝꯗ ꯑꯃꯨꯛ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯁꯥꯁꯦ ꯃꯨꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯑꯣꯠꯈꯥꯏꯕꯩ ꯑꯗ ꯀꯥꯗ ꯑꯃꯨꯛ ꯌꯦꯡꯕꯤꯕ ꯌꯥꯅꯤ ꯁꯤꯗ ꯂꯩꯁꯦ ꯕꯗꯔ ꯁꯨꯁꯤꯜ ꯕꯗꯔ ꯀꯦꯁꯄꯔ ꯑꯂꯦꯛꯁ ꯍꯣꯏ ꯌꯧꯁꯤꯜꯂꯛꯈ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯁꯤ ꯂꯩꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯥ ꯃꯔꯣꯏ ꯐꯗꯤꯒꯣꯝ ꯍꯥꯞꯄꯦ ꯑꯌꯥꯝꯕ ꯃꯨꯜꯁꯤꯜꯂꯛꯑꯦꯀꯣ ꯑꯗꯨꯅ ꯐꯗꯤꯒꯣꯝ ꯍꯥꯞꯄꯦ ꯑꯗꯨꯒ ꯆꯥꯛꯁꯤ ꯊꯤꯔꯁꯤ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯆꯥꯛ ꯊꯤꯔꯁꯤ ꯑꯗꯨꯒ ꯆꯥꯛꯁꯤ ꯐꯖꯅ ꯉꯁꯤꯗꯤ ꯐꯨꯀꯠꯂꯅꯤ ꯑꯩꯈꯣꯏ ꯆꯥꯔꯨꯛ 5 ꯊꯥꯖꯔꯦ ꯑꯍꯥꯟꯕꯗ ꯆꯥꯔꯨꯛ 3 ꯃꯨꯛꯅꯦ ꯊꯥꯗꯣꯏꯁꯦ ꯑꯗꯨꯅ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯉꯁꯥꯏ ꯊꯣꯡꯕ ꯂꯣꯏꯔꯕꯗꯨ ꯀꯣꯠꯊꯖꯔꯦ ꯁꯟ ꯊꯣꯡꯕ ꯁꯥꯎꯅꯤꯗꯀꯣ ꯏꯃꯥ ꯏꯄꯦꯝꯃ ꯕꯤꯗ꯭ꯌꯥꯁꯥꯒꯔ ꯃꯇꯣꯡꯗꯨ ꯈꯔ ꯌꯥꯝ ꯀꯣꯠꯊꯔꯣ ꯐꯖꯩ ꯄꯣꯠꯇꯨ ꯐꯖꯩ ꯃꯍꯤꯗꯨ ꯈꯤꯇꯪꯒ ꯃꯍꯤꯗꯨꯅꯤ ꯇꯧꯔꯤꯗꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯐꯖꯅ ꯐꯨꯒꯠꯅꯔꯅꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯐꯖꯅ ꯐꯨꯒꯠꯆꯔꯒꯦ ꯑꯗꯨꯅ ꯃꯌꯥꯝ ꯌꯦꯡꯕꯤꯁꯤ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯂꯣꯏꯕ ꯐꯥꯎꯗꯪ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯅ ꯁꯤꯗ ꯂꯩꯔꯦ ꯃꯍꯤ ꯈꯤꯇꯪ ꯍꯩꯖꯤꯜꯂꯦ ꯆꯨꯝꯃꯤ ꯑꯗꯨ ꯄꯣꯠꯇꯨ ꯆꯨꯝꯃꯦ ꯄꯣꯠꯇꯤ ꯀꯥꯞꯄꯦꯍꯦ ꯀꯩꯅꯣ ꯄꯣꯠ ꯀꯥꯞꯄꯤꯁꯦ ꯀꯩꯅꯣ ꯄꯣꯠ ꯀꯥꯞꯄꯤꯁꯦ ꯀꯩꯅꯣ ꯄꯣꯠ ꯍꯥꯏꯁꯦ ꯀꯩꯅꯣꯕ ꯊꯝꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯔꯥꯎꯟ ꯐꯝꯃꯁꯦꯅ ꯑꯩꯈꯣꯏ ꯔꯦꯗꯤ ꯂꯩꯖꯔꯦ ꯐꯝꯃꯅꯤ ꯏꯁꯤꯡ ꯊꯝꯕꯤꯔꯦ ꯑꯗꯨꯒ ꯇꯦꯡꯀꯣꯠ ꯑꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯊꯖꯔꯦ ꯑꯗꯨꯒ ꯃꯌꯥꯏꯁꯤꯗ ꯐꯖꯅ ꯊꯝꯃꯦ ꯍꯣꯔꯦꯟ ꯈꯥꯕꯩ ꯍꯥꯞꯆꯤꯜꯂꯒ
ꯈꯣꯠꯅꯕ ꯑꯗꯨꯒ ꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯇꯤꯜꯍꯧ ꯆꯔꯨꯛ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯌꯦꯟꯕꯤꯔꯦ ꯕꯤꯗꯁꯥꯒꯔꯅ ꯑꯩꯈꯣꯏꯒꯤ ꯄꯨꯖꯥꯔꯤ ꯑꯣꯏꯕꯤꯔꯒ ꯃꯣꯏ ꯌꯨꯝꯗ ꯇꯧꯔꯃꯤꯅ ꯃꯥꯅ ꯁꯦꯕꯥ ꯈꯔ ꯇꯧꯕꯤꯔꯦ ꯑꯗꯨꯅ ꯁꯤꯗ ꯂꯩꯁꯦ ꯑꯩꯒ ꯑꯂꯦꯛꯁꯀ ꯐꯝꯃꯤꯟꯅꯔꯅꯤ ꯑꯗꯨꯒ ꯒꯣꯕꯤꯟꯒ ꯄꯨꯟꯁꯤꯕꯒ ꯐꯝꯃꯤꯟꯅꯔꯅꯤ ꯑꯗꯨꯒ ꯕꯗꯔ ꯁꯨꯁꯤꯜꯒ ꯕꯗꯔ ꯀꯤꯁꯄꯔꯒ ꯐꯝꯃꯤꯟꯅꯔꯖꯔꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯁꯤꯗ ꯂꯩꯁꯦ ꯃꯣꯏ ꯄꯥꯇꯅ ꯁꯦꯝꯅꯈ꯭ꯔꯦ ꯑꯂꯦꯛꯁ ꯏꯕꯥꯅꯤꯁꯨ ꯄꯥꯇꯅ ꯁꯦꯝꯃꯦ ꯑꯗꯨꯒ ꯑꯂꯦꯛꯁ ꯏꯕꯥꯅꯤꯅ ꯍꯥꯏꯅꯩꯁꯦ ꯐꯖꯅ ꯐꯨꯀꯠꯂꯁꯦꯅ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯍꯥꯏꯅꯈ꯭ꯔꯦ ꯑꯗꯨꯅ ꯍꯤꯇꯂꯔꯒ ꯃꯇꯨꯡꯒ ꯐꯝꯃꯦ ꯑꯗꯨꯒ ꯕꯤꯗꯁꯥꯒꯔꯒ ꯏꯃꯥꯔꯁꯟꯒ ꯐꯝꯃꯦ ꯕꯗꯔ ꯑꯅꯤ ꯐꯝꯃꯦꯀꯣ ꯑꯗꯨꯒ ꯅꯟꯗ꯭ꯔꯥꯁ ꯃꯊꯟꯗ ꯐꯝꯃꯦ ꯅꯟꯗ꯭ꯔꯥꯁ ꯃꯊꯟ ꯐꯝꯃꯤꯁꯤꯅ ꯀꯅꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯒꯣꯔꯣꯕ ꯂꯥꯛꯀꯅꯤꯀꯣ ꯒꯣꯔꯣꯕ ꯗ ꯒ꯭ꯔꯦꯠ ꯑꯗ ꯁꯤꯗꯅ ꯑꯩ ꯂꯩꯔꯦ ꯒꯣꯔꯣꯕꯁꯤ ꯑꯩꯈꯣꯏ ꯉꯥꯏꯁꯤꯅ ꯇꯧꯔꯨꯅꯔꯝꯕꯅꯦ ꯑꯗꯨ ꯒꯣꯔꯣꯕꯁꯤ ꯃꯥꯁꯤ ꯉꯥꯏꯗ꯭ꯔꯕ ꯂꯥꯛꯅꯤ ꯍꯥꯏꯔ ꯃꯥ ꯊꯕꯛ ꯑꯃ ꯆꯠꯈꯤꯗꯅ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯁꯤ ꯉꯥꯏꯅ ꯆꯥꯔꯁꯦꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯖꯕꯅꯤ ꯑꯗꯨꯅ ꯆꯥꯕ ꯍꯧꯔꯁꯤ ꯃꯌꯥꯝ ꯋꯥ ꯉꯥꯡꯗꯅ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ ꯑꯗꯨꯅ ꯑꯩꯁꯦ ꯆꯥꯖꯔꯒꯦ ꯑꯩꯈꯣꯏꯒꯤ ꯃꯇꯨꯝ ꯑꯃ ꯀꯣꯠꯊꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯞ ꯇꯣꯠꯂꯕ ꯃꯇꯨꯡꯗ ꯑꯂꯦꯛꯁꯇꯤ ꯍꯨꯞꯄ ꯍꯧꯈ꯭ꯔꯦ ꯑꯗꯨꯅ ꯖꯩ ꯄ꯭ꯔꯁꯥꯗꯤ ꯇꯧꯔꯁꯤ ꯃꯌꯥꯝ ꯁꯤꯗ ꯂꯩꯁꯤ ꯍꯥꯎꯋꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯇꯦꯝꯕꯥꯜꯂꯦ ꯍꯥꯎꯔꯦ ꯃꯌꯥꯝꯁꯤ ꯐꯖꯅ ꯐꯨꯀꯠꯅꯔꯤ ꯇꯧꯔꯤꯁꯦ ꯑꯩꯁꯨ ꯐꯖꯅ ꯆꯥꯖꯔꯤ ꯃꯌꯥꯝꯁꯤꯅ ꯈꯤꯇꯪ ꯆꯥꯕ ꯔꯤꯗꯤꯟ ꯀꯧꯔꯛꯄꯗꯅꯤꯀꯣ ꯑꯩꯈꯣꯏ ꯈꯤꯇꯪ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯒꯤ ꯃꯇꯥꯡꯒꯤꯅꯤ ꯁꯤꯁꯤꯅ ꯑꯊꯨꯝꯕꯤ ꯑꯃꯇꯪ ꯆꯥꯔꯒ ꯃꯌꯥꯝꯁꯤꯅ ꯈꯤꯇꯪ ꯌꯥꯝꯅ ꯐꯨꯠꯂꯕ ꯃꯇꯨꯡꯗ ꯆꯥꯗꯨꯝ ꯇꯥꯔꯒ ꯁ꯭ꯋꯥꯠꯀꯤ ꯃꯑꯣꯡꯗ ꯍꯦꯛꯇ ꯐꯨꯀꯠꯂꯒꯦ ꯍꯧꯔꯦꯗ ꯑꯩꯈꯣꯏ ꯄꯨꯖꯥꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯤꯗꯁꯥꯒꯔ ꯍꯣꯏ ꯃꯣꯏ ꯕꯕꯥꯅ ꯊꯣꯡꯕꯤꯕꯅꯦ ꯑꯗꯨꯅ ꯊꯦꯡꯀ꯭ꯌꯨ ꯕꯤꯗꯁꯥꯒꯔ ꯍꯣꯏ ꯃꯣꯏ ꯕꯕꯥ ꯊꯣꯡꯕꯤꯕꯩꯗꯃꯛꯇ ꯑꯃꯨꯛꯀ ꯐꯨꯀꯠꯆꯒꯦ ꯍꯥꯎꯏ ꯒꯣꯕꯥ ꯅꯪ ꯑꯩꯈꯣꯏ ꯉꯁꯥꯏꯗꯩ ꯉꯥꯏꯅꯔꯝꯃꯤꯁꯦ ꯅꯪ ꯂꯥꯛ ꯉꯥꯏꯕꯗ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯃꯌꯥꯏ ꯆꯟꯁꯤꯜꯂꯦ ꯂꯥꯛꯑꯣ ꯆꯥ ꯂꯥꯛꯑꯣ ꯅꯪ ꯉꯁꯥꯏꯗꯩ ꯉꯥꯏꯕꯗ ꯑꯩꯈꯣꯏ ꯉꯥꯏꯅ ꯆꯥꯔꯁꯦꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔ ꯆꯥꯔꯃꯤ ꯅꯪ ꯁꯥꯎ ꯌꯥꯗꯦꯀꯣ ꯑꯗꯨꯅ ꯆꯥꯔꯁꯦ ꯐꯨꯒꯠꯂꯗꯤ ꯒ꯭ꯔꯣ ꯑꯩ ꯍꯧꯅꯕꯤ ꯇꯧꯒꯦꯂꯦ ꯃꯥꯁꯦ ꯐꯝꯃꯒ ꯃꯥꯁꯦ ꯐꯨꯒꯠ ꯇꯧꯒꯦ ꯔꯦꯗꯤꯗ ꯂꯩꯈ꯭ꯔꯦ ꯃꯁꯤ ꯇꯧꯔꯤꯁꯨ ꯒ꯭ꯔꯣ ꯇꯝ ꯆꯥꯎꯋꯦ ꯄꯨꯟꯅꯤ ꯅꯪꯕꯨ ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯕꯗ ꯉꯥꯏꯔꯝꯃꯤ ꯃꯤꯅꯦ ꯄꯥꯈꯠꯀꯅꯨ ꯃꯌꯥꯝ ꯒ꯭ꯔꯣꯕꯨꯗꯤ ꯂꯥꯏꯛ ꯇꯧꯔꯛꯑꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯟꯅ ꯐꯨꯀꯠꯅꯩꯀꯣ ꯍꯨꯃꯥꯡ ꯂꯥꯡꯉꯩ ꯆꯥꯕꯗꯩ ꯁꯨꯁꯤꯟ ꯂꯣꯏ ꯕ꯭ꯔꯗꯔ ꯀꯦꯁꯄꯔ ꯔꯣꯏ ꯐꯖꯅ ꯆꯥꯔꯤ ꯑꯗꯨꯒ ꯁꯣꯝꯗ ꯂꯩꯔꯦ ꯑꯩ ꯌꯦꯠ ꯊꯪꯕꯅ ꯄꯨꯟꯁꯤꯕꯣꯏꯅꯤ ꯐꯝꯃꯤꯁꯦ ꯑꯗꯨꯒ ꯑꯣꯏꯔꯣꯝꯗꯅ ꯑꯩꯅ ꯐꯝꯖꯔꯤꯁꯤꯅ ꯑꯂꯦꯛꯁꯀꯅꯦ ꯆꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯁꯤꯕ ꯂꯩꯇꯣ ꯑꯩ ꯁꯛꯑꯦ ꯑꯂꯦꯛꯁ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯂꯦꯛꯁꯅ ꯇꯦꯁ ꯇꯥꯔꯦ ꯑꯂꯦꯛꯁ ꯅꯩꯔꯦ ꯅꯟꯗꯔꯥꯁꯨ ꯀꯟꯅ ꯐꯨꯒꯠꯂꯤ ꯕꯤꯗꯁꯥꯒꯔꯒ ꯏꯃꯥꯁꯪꯒꯁꯨ ꯀꯟꯅ ꯐꯨꯒꯠꯂꯤ ꯍꯤꯂꯔꯒ ꯃꯅꯤ ꯃꯇꯨꯡꯗꯁꯨ ꯀꯟꯅ ꯐꯨꯒꯠꯂꯤ ꯃꯌꯥꯝ ꯑꯩꯗꯤ ꯆꯥꯕ ꯄꯨꯛ ꯊꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯗꯤ ꯂꯦꯞꯄꯒ ꯂꯩꯖꯔꯦ ꯑꯗꯣ ꯑꯂꯦꯛꯁꯇꯤ ꯐꯖꯅ ꯃꯥꯁꯤ ꯐꯨꯒꯠꯄ ꯇꯞꯅ ꯃꯥꯁꯤ ꯐꯨꯒꯠꯄ ꯂꯦꯞꯇꯔꯤ ꯑꯗꯨꯅ ꯃꯌꯥꯝ ꯁꯤ ꯂꯩꯁꯦ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯄꯨꯟꯁꯤꯕꯣꯏꯁꯨ ꯀꯟꯅ ꯐꯨꯒꯠꯂꯤ ꯂꯦꯞꯄꯒ ꯂꯩꯖꯔꯦ ꯆꯥꯕꯁꯦ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯌꯥꯝꯕ ꯂꯣꯏꯅ ꯍꯧꯒꯠꯅꯈ꯭ꯔꯦ ꯑꯗꯨꯅ ꯃꯣꯏ ꯈꯔꯗꯤ ꯂꯩꯔꯤ ꯑꯗꯨꯅ ꯑꯩꯁꯨ ꯍꯧꯒꯠꯂꯒꯦ ꯈꯨꯠ ꯍꯥꯝꯃꯨꯔꯒꯦ ꯁꯃꯥꯇꯪ ꯍꯥꯏꯔꯒ ꯑꯩ ꯊꯣꯛꯆꯔꯦ ꯑꯗꯨꯅ ꯕꯤꯗꯁꯥꯒꯔ ꯃꯣꯏ ꯕꯥ ꯍꯣꯏꯅ ꯃꯪꯒꯣꯟꯗ ꯐꯝꯃꯒ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕꯤꯔꯝꯃꯦ ꯑꯗꯨꯅ ꯃꯄꯥꯟꯒꯤ ꯚ꯭ꯌꯨꯁꯦ ꯃꯌꯥꯝ ꯍꯥꯏꯔꯞ ꯌꯦꯡꯕꯤꯌꯣ ꯕꯤꯗꯁꯥꯒꯔ ꯍꯣꯏ ꯃꯣꯏ ꯌꯨꯝꯒꯤ ꯁꯨꯃꯥꯡꯁꯦ ꯑꯀꯣꯏꯕꯁꯦ ꯑꯗꯨꯅ ꯁꯤꯗ ꯂꯩꯔꯦ ꯍꯤꯠꯂꯔꯒ ꯃꯇꯨꯡꯒ ꯒꯣꯕꯤꯟꯒ ꯃꯣꯏ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯍꯤꯠꯂꯔꯒꯤ ꯁꯪꯀꯛꯁꯤ ꯃꯌꯥꯝ ꯇꯧꯔꯤꯁꯤ ꯁꯤꯕꯨ ꯀꯔꯤ ꯁꯪꯀꯛꯅꯣ ꯍꯥꯏꯕꯅꯤꯅ ꯃꯨꯂꯦꯠꯀ ꯍꯥꯏꯗꯨ ꯀꯔꯤ ꯃꯥꯅꯤ ꯍꯤꯠꯂꯔꯁꯤ ꯑꯗꯨꯅ ꯈꯨꯠ ꯍꯥꯝꯃꯁꯤ ꯑꯗꯨꯒ ꯀꯥꯟꯅꯗꯦ ꯉꯥꯛꯇꯪ ꯑꯃꯨꯛ ꯄꯣꯊꯥꯔ ꯂꯩꯔꯁꯤ ꯑꯗꯨꯅ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏ ꯐꯦꯟ ꯀꯥꯡꯕꯨꯁꯦ
ꯑꯩꯁꯦ ꯋꯥ ꯉꯥꯡꯕ ꯄꯨꯛꯅꯤꯡꯗꯅꯤꯀꯣ ꯑꯩ ꯋꯥ ꯉꯥꯡꯖꯩꯁꯦ ꯕꯗꯔ ꯁꯨꯁꯤꯜ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯦ ꯌꯥꯝ ꯊꯣꯏꯅ ꯋꯥ ꯉꯥꯡꯗꯕꯤꯗ ꯆꯪꯖꯔꯛꯑꯦ ꯅꯣꯛꯂꯞ ꯇꯧꯔꯒ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯁꯥꯒꯔ ꯃꯣꯏ ꯕꯥꯍꯣꯏꯁꯨ ꯃꯪꯒꯣꯟꯗ ꯍꯥꯏꯗꯤ ꯁꯨꯝ ꯃꯪꯒꯣꯟ ꯍꯣꯏꯅ ꯃꯪꯒꯣꯟꯗ ꯐꯝꯃ ꯂꯩꯕꯅ ꯃꯔꯝ ꯑꯣꯏ ꯆꯥꯛ ꯆꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯦ ꯆꯪꯖꯔꯛꯑꯦ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯁꯥꯒꯔꯒꯤ ꯀꯥ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯐꯝꯗꯨꯗ ꯆꯪꯖꯔꯛꯑꯦ ꯕꯤꯗ꯭ꯌꯥꯁꯥꯒꯔ ꯃꯣꯏ ꯃꯥꯅ ꯂꯣꯏꯁꯤꯟꯕꯤꯔꯦꯀꯣ ꯑꯗꯨꯗ ꯄꯨꯟꯁꯤꯕꯁꯦ ꯊꯥꯡ ꯄꯥꯏꯔ ꯂꯩꯔꯝꯃꯦ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯇꯧꯔꯦ ꯆꯪꯁꯤ ꯇꯧꯔꯦꯅ ꯑꯗꯨꯅ ꯁꯤ ꯂꯩꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯦꯡꯒꯤ ꯑꯩꯈꯣꯏ ꯐ꯭ꯔꯦꯟꯁꯤꯡꯁꯦ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯥꯛꯆꯥ ꯇꯣꯛꯑ ꯐꯝꯅꯔꯦ ꯑꯗꯨꯒ ꯒꯣꯔꯣꯕꯁꯨ ꯂꯩꯔꯦ ꯅꯗ꯭ꯔꯥꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯁꯥꯒꯔ ꯆꯪꯉꯦ ꯑꯗꯨꯒ ꯍꯤꯠꯂꯔꯒ ꯄꯨꯟꯁꯤꯕꯒ ꯂꯩꯔꯦ ꯑꯂꯦꯛꯁ ꯂꯩꯔꯦ ꯑꯗꯨꯒ ꯅꯥꯏꯁ ꯍꯥꯏꯗ ꯕꯤꯗ꯭ꯌꯥꯁꯥꯒꯔꯅ ꯇꯥꯛꯄꯤꯔꯦ ꯌꯥꯝ ꯍꯥꯎꯋꯦꯅ ꯏꯃꯥꯔꯁꯟ ꯑꯩꯅ ꯂꯩꯔꯦ ꯑꯗꯨꯒ ꯄꯣꯠꯁꯤ ꯕꯗꯔ ꯀꯦꯁꯄꯔꯁꯨ ꯆꯪꯁꯤꯟꯕꯤꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯁꯤꯗ ꯂꯩꯔꯦ ꯄꯨꯛꯅꯤꯡꯗꯅꯤꯀꯣ ꯃꯌꯥꯝ ꯑꯩꯅ ꯉꯥꯡꯖꯔꯤꯁꯦ ꯄꯨꯛꯅꯤꯡꯗ ꯉꯥꯡꯕ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯁꯤ ꯂꯩꯁꯦ ꯑꯩꯈꯣꯏ ꯐ꯭ꯔꯦꯟꯉꯩ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯗꯨꯅ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯉꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯤ ꯉꯥꯛꯇꯪ ꯇꯨꯝꯃꯒ ꯂꯤꯂꯥ ꯌꯦꯡꯉ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯤ ꯆꯠꯂꯅꯤꯗꯅ ꯑꯂꯦꯛꯁꯀ ꯏꯕꯥꯅꯤ ꯆꯠꯇꯧꯒꯤꯅꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯔꯦꯗꯤ ꯂꯩꯖꯔꯦ ꯑꯗꯨꯅ ꯆꯠꯂꯁꯤ ꯃꯌꯥꯝ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯁꯤ ꯑꯩꯈꯣꯏ ꯊꯕꯛ ꯈꯔ ꯂꯩꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯌꯨꯝꯗ ꯌꯧꯖꯔꯦ ꯑꯩ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯖꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯥꯅꯕꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯃꯌꯥꯝ ꯑꯩ ꯇꯧꯖꯒꯦꯀꯣ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯄꯤꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯃꯌꯥꯝ ꯑꯩꯒꯤ ꯑꯅꯧꯕ ꯆꯦꯅꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯗꯨꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯤ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕꯒꯤ ꯌꯥꯊꯪꯗꯨ ꯅꯤꯖꯔꯤ ꯑꯗꯨꯅ ꯃꯌꯥꯝ ꯐꯖꯅ ꯂꯩꯕꯤꯌꯨ ꯕꯥꯏ ꯕꯥꯏ ꯇꯦꯛ ꯀꯦꯌꯔ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ